ꯃꯌꯥꯝ ꯉꯁꯤꯗꯤ ꯅꯝꯕꯣꯜꯗ ꯐꯥꯝ ꯑꯃ ꯌꯦꯡꯕ ꯆꯠꯁꯦꯅ ꯑꯩꯈꯣꯏ ꯏꯅꯥꯎꯄꯥ ꯑꯅꯤꯁꯤꯒ ꯇꯧꯔꯒ ꯂꯥꯛꯄꯅꯦ ꯑꯗꯨꯗ ꯃꯌꯥꯝꯗꯁꯨ ꯁꯨꯝ ꯎꯠꯆꯔꯛꯀꯦꯅ ꯅꯝꯖꯔꯛꯄꯅꯦ ꯚꯤꯗꯤꯑꯣꯁꯦ ꯉꯁꯥꯏꯒꯩꯗꯤ ꯅꯝꯃꯔꯣꯏꯒꯦ ꯇꯧꯔꯝꯕꯅꯦ ꯑꯗꯣ ꯐꯖꯩ ꯍꯥꯏꯕꯗꯨꯗ ꯁꯨꯝ ꯃꯌꯥꯝꯗꯁꯨ ꯁꯨꯝ ꯌꯦꯡꯍꯟꯅꯤꯡꯗꯅ ꯅꯝꯃꯛꯀꯦ ꯇꯧꯕꯅꯦꯕꯀꯣ ꯑꯗꯨꯗꯤ ꯃꯌꯥꯝ ꯄꯨꯂꯞ ꯌꯦꯡꯕ ꯆꯠꯃꯤꯟꯅꯔꯁꯦ ꯕꯖꯥꯔꯗꯒꯤ ꯍꯥꯏꯊꯔꯛꯑꯅꯤ ꯑꯗꯨꯒ ꯅꯝꯕꯣꯜ ꯕꯖꯥꯔ ꯌꯧꯔꯛꯑꯅꯤ ꯅꯝꯕꯣꯜ ꯕꯖꯥꯔ ꯈꯤꯇꯪ ꯍꯦꯟꯇꯣꯔꯛꯑꯒ ꯁꯤꯒꯤ ꯀꯣꯂꯦꯖꯁꯤꯒꯤ ꯑꯣꯄꯣꯖꯤꯠꯀꯤ ꯂꯝꯕꯤꯁꯤꯗ ꯆꯪꯗꯣꯏꯅꯦꯕꯀꯣ ꯑꯗꯨ ꯁꯤꯒꯤ ꯂꯝꯕꯤꯁꯤꯗ ꯆꯪꯗꯣꯏꯅꯦꯕꯀꯣ ꯃꯌꯥꯝ ꯁꯤꯒꯤꯗꯤ ꯊꯧꯖꯤꯜꯂꯨ ꯑꯩꯈꯣꯏꯒꯤꯁꯦ ꯌꯦꯠꯀꯤꯁꯤ ꯃꯐꯝꯗꯤ ꯌꯧꯔꯦ ꯃꯌꯥꯝ ꯁꯤꯗ ꯑꯣꯏꯗꯣꯏꯅꯦ ꯁꯤꯒꯤꯁꯦ ꯃꯦꯞꯇꯗꯤ ꯁ꯭ꯋꯥꯏꯁꯤꯗ ꯑꯗꯨꯝ ꯂꯣꯏꯕꯅꯦꯕ ꯃꯦꯞꯇ ꯐꯪꯕꯗꯗꯤ ꯑꯗꯣ ꯏꯁꯇ꯭ꯔꯣꯕꯦꯔꯤ ꯂꯩꯕꯤꯒꯦ ꯍꯥꯏꯇꯥꯔꯗꯤ ꯑꯗꯨꯝ ꯑꯅꯛꯄꯗꯨꯗ ꯑꯗꯨꯝ ꯃꯦꯞ ꯂꯣꯏꯕ ꯖꯒꯥꯗꯨꯗ ꯑꯗꯨꯝ ꯏꯁꯇ꯭ꯔꯣꯕꯦꯔꯤ ꯐꯥꯔꯝꯁꯨ ꯑꯗꯨꯝ ꯃꯌꯥꯝ ꯂꯩꯕꯅꯦ ꯑꯗꯣ ꯁꯅꯥꯔꯩ ꯌꯦꯡꯅꯤꯡꯕ ꯑꯣꯏꯇꯥꯔꯗꯤ ꯁꯤꯒꯤ ꯕꯣꯞ ꯂꯩꯕꯁꯦ ꯁꯤꯒꯤꯁꯤꯗ ꯆꯪꯗꯣꯏꯅꯦꯕ ꯑꯗꯨꯒ ꯌꯧꯔꯦꯀꯣ ꯃꯌꯥꯝ ꯃꯌꯥꯝ ꯃꯐꯝꯗꯤ ꯌꯧꯔꯦ ꯑꯗꯨ ꯁꯤ ꯃꯥꯏꯁꯤ ꯂꯩꯖꯦ ꯁꯤꯗꯅ ꯀꯔꯤꯅꯣ ꯈꯪꯗꯦ ꯀꯩ ꯃꯅꯥ ꯃꯁꯤꯡꯅꯣ ꯃꯄꯨꯁꯨ ꯑꯝꯇ ꯂꯩꯔꯝꯗ꯭ꯔꯦ ꯑꯩꯈꯣꯏꯅ ꯆꯪꯉꯛꯏꯁꯦ ꯁꯤꯗ ꯏꯁꯇ꯭ꯔꯣꯕꯦꯔꯤ ꯄꯔꯦꯡ ꯁꯅꯥꯔꯩꯁꯦ ꯍꯥꯟꯅ ꯎꯠꯆꯔꯛꯑꯒꯦ ꯃꯌꯥꯝ ꯁꯅꯥꯔꯩ ꯄꯔꯦꯡꯗ ꯁꯤ ꯂꯩꯔꯦ ꯃꯣꯏ ꯐꯦꯁꯕꯨꯛꯇꯒ ꯌꯥꯝ ꯊꯥꯒꯠꯂꯛꯄꯗꯀꯣ ꯑꯁ ꯃꯅꯥꯛ ꯆꯪꯁꯤꯜꯂꯀꯥꯟꯗꯗꯤ ꯈꯨꯐꯗꯤ ꯐꯖ ꯊꯣꯛꯏꯅꯦ ꯁꯤꯗꯤ ꯐꯖꯔꯦꯍꯦ ꯂꯩꯗꯤ ꯐꯖꯅ ꯐꯖꯔꯦ ꯅꯥꯜꯂꯦꯍꯦ ꯌꯦꯜꯂꯣꯁꯤꯅ ꯍꯦꯟꯅ ꯐꯖꯕ ꯃꯥꯜꯂꯦ ꯔꯦꯠ ꯀꯥꯏꯅ ꯐꯖꯔꯦ ꯃꯄꯨꯡ ꯐꯥꯔꯦ ꯐꯖꯅ ꯕ꯭ꯔꯗꯔ ꯍꯣꯏ ꯌꯦꯡ ꯂꯥꯛꯑꯝꯃꯤꯔꯣ ꯅꯥꯜꯂꯦ ꯐꯖꯩ ꯂꯩꯗꯤ ꯐꯖꯩ ꯏꯗꯤ ꯁꯦꯜꯐꯤ ꯇꯧꯕꯩꯗꯤ ꯕꯦꯁ ꯇꯥꯔꯦ ꯀꯣꯏ ꯂꯥꯛꯄ ꯀꯥꯡꯕꯨꯒꯤ ꯂꯩꯁꯥꯕꯤꯁꯤꯡꯒꯤꯗꯤ ꯕꯦꯁ ꯇꯥꯔꯦꯕ ꯁꯤꯅꯤ ꯃꯌꯥꯝ ꯂꯩꯔꯤꯕ ꯀꯟꯗꯤꯁꯟꯁꯤ ꯅꯨꯃꯤꯠꯂꯩꯁꯨ ꯍꯧꯋꯦ ꯍꯥꯏꯕꯅꯦ ꯑꯗꯣ ꯃꯣꯏ ꯃꯄꯨꯗꯣ ꯂꯥꯛꯇ꯭ꯔꯤ ꯃꯣꯏ ꯂꯥꯛꯑꯀꯥꯟꯗ ꯑꯃꯨꯛ ꯎꯠꯂꯛꯀꯦ ꯃꯐꯝꯗꯣ ꯑꯗꯨꯅ ꯁꯅꯥꯔꯩꯗꯤ ꯌꯥꯝ ꯐꯖꯔꯦ ꯐꯣꯇꯣ ꯀꯥꯞꯅꯔꯤꯗꯣ ꯌꯥꯗ꯭ꯔꯦ ꯑꯗꯨ ꯐꯣꯇꯣ ꯅꯨꯡꯇꯣ ꯀꯥꯞꯄꯒꯤ ꯑꯣꯏꯅꯗꯤ ꯌꯥꯝ ꯐꯖꯅꯤꯀꯣ ꯃꯌꯥꯝ ꯁꯤꯒꯨꯝꯕꯁꯤꯗ ꯀꯨꯟꯒꯤ ꯃꯉꯥ ꯁꯤꯗ ꯃꯔꯤ ꯌꯣꯟꯕ ꯕꯖꯥꯔꯗꯅ ꯑꯩꯈꯣꯏꯅ ꯃꯉꯥ ꯊꯥꯕ ꯃꯣꯏꯒꯤꯅ ꯀꯩꯀꯩ ꯁꯤꯖꯤꯟꯅꯕ ꯑꯣꯏꯖꯥꯠꯅꯣ ꯁꯤꯗꯤ ꯂꯥꯏꯗ ꯀꯠꯅꯕ ꯉꯥꯛꯇꯅꯦ ꯑꯣ ꯕꯖꯥꯔꯗ ꯂꯥꯏ ꯌꯣꯟꯕ ꯀꯥꯡꯕꯨꯗꯣ ꯑꯗꯨꯗ ꯁꯤꯗꯒꯤ ꯂꯂꯣꯟꯕꯤꯅ ꯑꯃꯨꯛ ꯄꯨꯔ ꯊꯥꯕ ꯑꯁ ꯐꯖꯔꯦ ꯁꯤ ꯂꯩꯅꯤ ꯉꯥꯏꯍꯥꯛ ꯌꯥꯝ ꯂꯩ ꯁꯤꯗ ꯁꯟꯗꯦꯒꯤ ꯃꯤ ꯂꯥꯛꯄꯩꯗꯣ ꯀꯣꯝꯂꯥꯕꯨ ꯃꯥꯜꯂꯦ ꯁꯤꯗꯤ ꯄꯤꯛꯄꯨ ꯄꯤꯛꯑꯦ ꯁꯤ ꯑꯍꯥꯟꯕ ꯃꯌꯥꯏꯒꯤꯁꯤ ꯁꯥꯠꯄꯗꯣ ꯐꯖꯩ ꯌꯥꯝ ꯃꯥꯒꯤ ꯂꯥꯏꯒꯤ ꯃꯇꯝ ꯁꯤꯖꯤꯟꯅꯔꯒ ꯐꯥꯏ ꯂꯝꯇꯥ ꯑꯗꯨꯒꯨꯝꯕ ꯑꯗꯨ ꯂꯥꯡꯒꯣꯟꯗ꯭ꯔꯕꯣꯟꯒꯨꯝꯕ ꯁꯤꯠꯄꯒꯤ ꯋꯥꯅꯦꯕ ꯀꯛꯄꯒꯤ ꯅꯤꯌꯣꯝ ꯀꯩꯀꯥꯗꯤ ꯂꯩꯕ꯭ꯔꯥꯕ ꯂꯩꯇꯕ꯭ꯔꯥ ꯀꯛꯄꯒꯤ ꯅꯤꯌꯣꯝꯕꯨ ꯁꯤ ꯃꯈꯥ ꯐꯣꯇꯣꯁꯦ ꯁꯤ ꯊꯦꯡꯗꯅꯕ ꯌꯦꯜꯂꯣꯅ ꯈꯔꯗꯤ ꯅꯦꯝꯃꯦꯀꯣ ꯌꯦꯜꯂꯣꯗꯨꯅ ꯑꯅꯦꯝꯕ ꯃꯃꯥꯖꯥꯠ ꯑꯣꯏꯔꯝꯁꯦ ꯌꯦꯜꯂꯣꯗꯁꯨ ꯁꯨꯃꯥꯏꯅ ꯋꯥꯡꯕ ꯂꯩꯌꯦꯕ ꯑꯗꯨ ꯃꯣꯏ ꯑꯅꯦꯝꯕ ꯑꯣꯏꯅ ꯑꯉꯥꯡꯕꯁꯤꯗꯤ ꯐꯖꯔꯦ ꯃꯣꯏꯒꯤꯁꯦ ꯁꯅꯥꯔꯩ ꯃꯐꯝꯅ ꯁꯤ ꯂꯩꯔꯦꯕꯀꯣ ꯑꯗꯣ ꯏꯁꯇ꯭ꯔꯣꯕꯦꯔꯤꯒ ꯁꯟꯐ꯭ꯂꯥꯋꯔꯒꯅ ꯁꯤ ꯑꯁꯣꯝ ꯅꯥꯀꯟ ꯃꯅꯤꯡꯂꯣꯝꯗꯅꯦ ꯍꯥꯏꯌꯦꯕꯀꯣ ꯑꯗꯨꯗꯤ ꯁꯤ ꯁꯅꯥꯔꯩꯒꯤ ꯌꯦꯡ ꯂꯣꯏꯔꯕꯅꯤꯅ ꯁꯣꯝꯒꯤꯗꯣ ꯑꯃꯨꯛ ꯌꯦꯡꯉꯨꯔꯁꯦ ꯑꯗꯨꯗꯤ ꯃꯌꯥꯝ ꯏꯁꯇ꯭ꯔꯣꯕꯦꯔꯤ ꯑꯃꯨꯛ ꯌꯦꯡꯃꯤꯟꯅꯁꯤ ꯁꯣꯝꯗ ꯂꯩꯔꯦ ꯏꯁꯇ꯭ꯔꯣꯕꯦꯔꯤꯅ
Sida leire. Ôi thằng ấy cho màn nào này. Chầu với đây hết rồi. La. Sida nó phải giờ mà. Mày chắc xí. Rùa mồm chén này khăn chưa? Kari nó mà ngarang nga sai ram thing mình sumai lei la ga sa thok pe ma kum em tham ma do sa tho ma khok tha daram ma do he bo adu mulam hero ye do di nang de he ha ang sa tho ga lang thok pi to rong no mun draw khang ni mi loi ni heng na gi ba gi ta ko sida mun bom di ba ma as kan tok de fa ja dre ma se Amat yau ni, kena apa tu? Bay độ rồi, chỉ là những cái vùng ngọt, xuống nóng yên. Hôm nay yerde ko si jang yorde tapi gumom chapade no ayro ya duze pare ko tego chim kai dura kada pik male da Maphamdi somda sidama aduga mathangda ongka ko moi ka khaido thammi ji boba somdamne sidamne aduga somna kanda ongka numilai hai moi ye numilai di chong tha da ma le ko sida hauri paring jora ma yeng ji me pak le pak ka dia sile as pak ti am pai ne kamai to wo ya na Namo siapa tak? Cái mai đến thành nó mới được nè. Nó tụt ra là sáu em nè. Đây. Tu. Liu ju phải đi. Phải tôi mình sẽ gặp thôi. Sao cái gì đó? Singju yawe đây nè. Bora sao lấy bro? Bora sao là kì? Bora kita nggak singju kita nggak pergi bro. Bora bibi rồi nè. Dulu ya, hap saya hap berapa menit dah? Kok main tiga dah. Tarehe, hay lo sih cok. Tahu dah hap saya. Hap pun tahu. À yên ấy. Sanarei yên rồi đấy. Mukbang video này năm mỗi cái đầu năm rồi đầu kinh du luôn cho làm. Bora khá chathauro đấy, aduga thok le. Moi mafam ji yam nungai. Bora ju yol le me ko mafam ji da dum. Pakhang le sabi dum koi lak ko gi wen ji. Best star. Adi ma'am lo shin jarage. Bye bye.